ngaranggi thawdok si yam nuaite ngarang akoigi moidang pok manaki Kaithel Manbi haitare jiri line gi Kaithel Manbi sta hojik si SSC gi recruitment exam ama Thawal Laisang Themdagi Nupa Ahum Kaithel Manbida SSCGD recruitment chatkibadagi phone op thamkibadagi ngarangdagi phangdana leirakhiba miyoi ahum haibadi Oinam Thoiba Singh Laisang Them Awang Lekai Ningombam Johnson Singh Khengman Maning Lekai Thoksom Thoithoiba Singh Khengman Wang Matawa Maning hariba miyoi ahum masi ngarangdagi thiba khangdana leirakhiba adu ngasi tekta kaidana makhoi ahum masi Kaithel Manbida leiba air camp ta chatpani adubu Ziri road ta chatlaga leiba mafamni aduga makhoina chatlurisina Kangpokpi Kaithel Manbida Sekmai Pauraga direct gari Tauraga Chatlamle Yamna Soiba Amana Google Map the Kaithel Manbi Haina search tawbada Kangpokpigi si hana thore I hairi adubu laibak phabana makhoi ahum masi ngasi tekta kaidina phangle Sengma unit ki asoba thodang loriba Robin Mangang Khwairakpam na ngaranggi thodok adu laibak thiba thodongni amasum thodok adugi matangda mahakna wafum kaya miyamda thamlakli ngaranggi thawdok si yam nuaite ngarang akoigi moidang pok manaki Kaithel Manbi haitare jiri line gi Kaithel Manbi sta hojik si SSC gi recruitment exam ama pangthokna bidang ta hojik leibak si unemployment youth ti atuki matik yam ablina tawengang phangnadaba thabok tawningba awana leita laira mayam manong hengalabnina moisu thabok tu tawning mandana yaw chati chajabani adubo yamna thoningdaba thawdok yamna nuaitaba haitare ngarang Thawalomdagi akoi angang ahum nupam cha ahum moisi hana somgi line gi lambi ji khangdabagira karmai tawno akoigi Google Map ta yengaga Kaithel Manbi na search tawr kanda Kaithel Manbi si hojiki jiri line gi Kaithel Manbi ji ma then akoi awang romda Kangpokpi yoromdaida koi saprame sorry Kalapahar yoromdaida Kaithel Manbi na ma kuki pura kuki leiba ko kuki dominated area ni adagi akoi maitei gi Kaithel Manbi ju lei nongpok Kaithel Manbi ga na som le yaripok som line da nongbrom Kaithel Manbi ga na mai tawdana lam maming mana ba khalai adu moina changsaluri si akoi Kangpokpi yoromdai Kaithel Manbi rom do changsalo ma adu thamjaning mapum di akoi angang jing ji ju karmai tawbono moi yamna angang ju nate smartphone mo loi pairabni lebak ki rang ji sei ani sujalabani adu loina ma khangaba taraba Manipur ai ji pikhraba kanoni ana masida khangdaba udabam leina na threw jiksi adu kadai bo satpa ya ya de ji ju matam chupada aina ngang leitana toina mayam da remind tawdana awangdana de henbe ya de khadana de henbe ya de mangdana de henbe ya de in tawdana mayam da ngang leitana awareness pijabani ade akoina pidaba akoi isa na joji khangam thokpani adagi amuksu Sekmai heklan khatpaga akoi Kalatombi Bazaar Board ki forest gate sida checking ju leibne hoji koi gi BSF then Manipur police kamayam torgan combined checking aduda signboard am ju thetpane ba beyond this limit akoi Kangpokpi district leire hana signboard ju adu kamai taw kadom degi lisallaga kamaina chasalubano du phare sigumba si am thokre awang na ge mini pan sure mai chasalu ga halaki dabs ado thokre pare hogre aduna masi ngarangi thawdok sina aroi bo isi awang mai ge khakti wanati kharom da sudungai mangom da sudungai chatke hai tar ga di mapam du da lambi da apoi maitai taba area sing da khara hangbi ge damne kitang isana suspect dot kitang lei tar ga di area je apoi hangbi ge dabni aduga police station leigani mana anakba adum police station langani police station haiji ayamana highway da kaida sorongpan da leina wa tani police station la gate da kaida hangbe ai wari sabe ai chatpa ya ba ya da baduda ga kano to godamni moidi mateng logodamni guide logodamni adu amatana tana akoi chani yuni akoi adu to godamni haiduna bu ekta akoi thabak tu dagi di life na hena preciously oidana ba aduna hoji akoi gi recruitment tawhom akoi jiri bamlongi line gi Kaithel Manbi ji da jo asi akoi gi unit 48 sorry unit 14 akoi URMM unit ki kangbu ai commander wari sare adwain tawga police ki mateng lawga police ka support phamaraga akoi maduda laiba naha sing ado awareness pina ba mateng pangna ba kaidongna ba yam kanna khara hotna biu naina kanna haigre ado commander na suksoi soidana moi kanna hotna jarage mateng pangage sugumba thwaning do mem thok tana ba hadana hare moi mateng pangju hogre Kaithel Manbi da kaida karada na hasing
renta barada laini na tawram basing mo ne lawtho ganda adu de khar kumaga maitai na namna taba moidang pokta kai de krada le hengre adu mai tawdana aduna wafam jaina Assam Rifle authority the so I would like to request to the Assam Rifle authorities, it's just a sincere request from me that as there is a conflict between Meitei and Kuki communities at this present situation. So Kaithel Manbi, Jitlong Kaithel Manbi is mostly mainly danced by this Kuki community. So I request the Assam Rifle authority to kindly guide the students, guide the youth who have been coming there for a recruitment for army rally, so that they will not face any untoward or any unwanted incidents again. So if the Assam Rifle authorities held them to pick off and drop up till Moidangpuk area from Kaithel Manbi, then I think there won't be any problem in the future. So it's my sincere request again to the Assam Rifle authority to kindly help them, to kindly send them a vehicle for a pick and drop till Moidangpuk from Kaithel Manbi. So kindly take up this necessary action. It's a sincere request. Advai tawdana Assam Rifle nasu Moidangpuk swaibo area bauda pick and drop hai tare ko amuk thinbirakpa amuk Moidangpuk area do idiki lokat piba tawraga disi ki thwani no thodok si thoi maramdi madugi area du Kuki na hena densely populated oye ba metai la gasu aduna thamjaning wafam di akoi ijinau sing bapta si akoi chatninge haduna pangsa chatkumsi hana akoi mafam du chalure khangi adu ada tawduna akoi changsan mehte yade hojik yam lui hojik tawrisi lani phagi nate angang game sanab nate ko bon sanab nate aduna kaisuna tawda second amda akoi thawai mangadorimi sidorimi aduna akoi Johnson ko ba ina amadi ucha amadi thadorakre na akoi tare yam phare la phare aduga ani wali badusu khara mana madu same oire hai khara mana bhabta adri the Kuki WhatsApp group di karem kathai na ba adu tawre ada tawre ha bisu ko edum thengai adu bi sona sanbi dana awang ngai be budu ko bru na sanbi dana makoi bu tek tangam dana soi tangam dana amuk hana mayumda mapa ma da machin manau da sinabi ra ko ore sanu ha dana ina su khrum jage adu ko yam section si aduna ko any chaning ba maigi mari sai ni panj da chaning khuding makta akhang hi tanabiraga pau lobiraga adu mai tawga ko chachi thabak tawsi ha ko je thank you.